Apunbagi Saktam Kaiba Yaroi amadi Kanglei Chanura Khudingmakna Afaba mama hen Oiduna Afaba Lamdam ama Oihallashi haiba thimda Kanglei Pang Minority Welfare Organization KMWO gi 10th Foundation Day kam 3rd Linthoinganbi Kanglei Chanura Award Presentation Imphal da leiba Major Khulgi Press Club da ngasi pangthoktuna Lamdam asigi Chanura kayada award pithokibaga loinana tongan ba CSO gi leader singna hiram kayada wa ngangki amasung Ahmedabad ki Air India plane crash da laikhidraba Chanura ani gi awabada saruk yabo oina minute ani tumina laiki tharam asiga mari leinana KMWO gi President Muhammad Nasir Khan na asumna hai Kanglei Pang Minority Welfare Organization KMWO Manipur gi tararak suba aikoi ngasi pangthokhre foundation day asi galoina na aikoi na third Linthoinganbi Kanglei Chanura award presentation program asi pangthok sabani aikoi na 10 foundation day haina lakchari ba si aikoi lup ahum punsin jakiba aikoi na lup sing adu ampa du MSU aduga KMWO sida punsin gibanu mil adu lorga aikoi jun 15 khudingi aikoi foundation day asi pangthoklaga ne ba si hana media da su khangre amadi hauju Kanglei Pang asi gi athoba pun mata khanganjari loina na haujik Manipur da aikoi leiriba ise isal ima email khwai tara asi boi khoina awang ba thak ta pukhatna bagi damakta KMWO ona Linthoinganbi Kanglei Chanura award asi haudoraki adumapu aikoi gi first ki pangthokraba matungda second gi se aikoi covid na maram orga pangthokpa ngamgidabadagi aikoi haiba Linthoinganbi Kanglei Chanura asi sahi ahum da aikoi mi ahum natraga manga khanjai khaliba mioi sing adugi manungda aikoi screening phajana tongwi loinana government employee amamdi happy ba government employee asi mahakna post sawa pikpa haiba amata leiroi makoi da phajana work tawba aikoi thigaliba department haidi sahi amagi aikoi na khangatpa department adubu adugi kopna nainara matungda khalli adu handaki di aikoi gi fishery department aikoi gi lampen da leiba asi makha da leiba thoban da leiba thobal district fishery officer da aikoi gi lare lapam lindari chanu asi aikoi na khanjaki loina na CSO sing degi tongan bji aikoi screening tongan thajila matungda aikoi mi taru khangi aduga yamna aikoi na tongan ba aikoi na sakta ko amasu aikoi na Manipur asi koina KMWO na manaba khunai ama purakna bagi damakta eba aikoi na changsin jaba moina aikoi gi yamna nusira ba ichal aichagumnaba adugumba angang ama class 3 kai matam mahana sahi tare surapa matamda larik phongkiba mahapusu aikoina tang talent award haiduna aikoina mahapusu kai kumna banumila sida utei loina na hobje aroi bada aikoina haijaningi badi aikoi handak Air India plane class ta thokiba thodok aduda laikhidraba aikoi gi sayen mingchel oirambi sansing akoi gi damakta aikoi condolence aikoi tawjari amadi imung manung gi awabada saruk yarai do Indian citizen khudimak amadi foreign abileng gi thodok class ki thodok aduda laikhidrani condolence tawjari loina na KMWO na sapong gi kibadagi ngasi pawada kanglu phuruk khaidana Manipur miyam gi damakta yai phanaba amadi mahiroi khunaibu aikoi gi asuma lambi da puranaba amadi aikoina ahal laman gi haidi aikoi gi advisor sing gi makha da ngasi pawada thapuk pangthotuna lagli amadi aikoi gi community ama keki nataba yelhome sing gi manung da chenba punamapu aikoi manana nungsi sanana leminana amadi manaba wakhalonda aikoina hingbada magi satnabida yengsinnadanaba haidi magi satnabi laining leisonda kuthinjinnadanaba amadi tongan ba hiram kudimakta aikoina support tawduna lagli aduga Manipur gi Apunbagi Saktam kaihalloi habi pandamna daiba mioi kudimakta aikoi support tawgani loinana kanagumba Manipur bot machetana thogainana honaiba mioi singi mayokta KMWO na lepkani haiba pamasijo aikoi khanganjabaga loinana Haujik Manipur da aten matamda popular government ama senbi duna kungal ibasing da aduga ngasi laira praja kaya amada awa mayuk nari basi ko na medamakta aten matamda popular government ama Manipur asida henaba honna view amadi home minister amadi prime minister da egoi gi media gi kuthang da egoi KMWO Kanglei Pang Minority Welfare gi president lamoina Muhammad Nasir Khan ayana egoi gi home minister amadi prime minister gi mekai da egoi gi aten matamda Manipur santi puraknaba amadi khangau haukiba kanglup ani gi sayenaba methi gi thodok adu santi puraktuna hanagumna inga chingna nungsi chanan leibama virus nu haibasu KMWO Manipur gi foundation la lakoda miyam gi makamda nonokchari